ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯔꯩꯗꯨ ꯉꯁꯤ ꯑꯌꯨꯛ ꯗꯤꯆꯥꯔꯖ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯆꯨꯡꯁꯤꯜꯗꯨ ꯉꯁꯤꯗꯤ ꯉꯟꯇꯥ ꯂꯥꯛꯏ꯫ ꯗ꯭ꯔꯦꯁ ꯁꯀ꯭ꯔꯕꯇꯨ ꯍꯣꯡꯗꯣꯛꯂꯒ ꯏꯔꯩꯒꯤ ꯑꯋꯥꯠꯄ ꯍꯤꯗꯥꯛꯇꯨ ꯂꯩꯔꯨꯅꯕ ꯍꯥꯏꯗꯅ ꯐꯥꯔꯃꯥꯁꯤꯗ ꯂꯥꯛꯄꯒ ꯌꯥꯏꯅ ꯒꯦꯠꯇ ꯆꯪꯂꯛꯄꯒ ꯊꯦꯡꯅꯔꯦ꯫ ꯆꯨꯡꯁꯤꯜ, ꯀꯥꯏꯗꯅꯣ? ꯍꯤꯗꯥꯛꯁꯤ ꯂꯩꯔꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯃꯥꯒꯤꯔꯣ? ꯍꯣꯏ꯫ ꯄꯩꯁꯥꯗꯤ? ꯁꯔꯗꯒꯤ ꯀꯣꯟꯅ ꯂꯧꯔꯒꯦ꯫ ꯁꯦꯟꯗꯣꯏꯒ ꯆꯥꯕ꯭ꯔꯣ ꯄꯩꯁꯥ ꯄꯤꯊꯣꯛꯄꯗ ꯄꯥꯝꯃꯨꯗ꯭ꯔꯤꯁꯦ? ꯍꯣꯏ ꯆꯥꯏꯌꯦ, ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯤꯅꯤꯅꯦ꯫ ꯁꯦꯟꯗꯣꯏ ꯆꯥꯕꯤ, ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯄꯤꯔꯒꯦ ꯂꯣ, ꯄꯥꯕꯨꯡꯅ ꯀꯥꯎꯊꯣꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯁꯣꯔꯣꯛꯀꯤ ꯋꯥꯡꯃꯗ ꯂꯩꯕꯅꯤ ꯐꯥꯔꯃꯥꯁꯤꯗꯨ꯫ ꯒꯦꯠꯇꯨꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯊꯣꯔꯛꯂꯒ ꯁꯣꯔꯣꯛꯇꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯒꯥꯔꯤꯁꯨ ꯆꯤꯟꯕꯒ ꯆꯨꯡꯁꯤꯜꯗꯨ ꯃꯥꯒꯤ ꯑꯣꯏꯔꯣꯝꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯁꯣꯔꯣꯛ ꯂꯥꯟꯅꯅꯕ ꯍꯣꯠꯅꯕꯒ ꯌꯦꯠꯂꯣꯝꯗꯒꯤ ꯂꯥꯛꯄ ꯀꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯌꯥꯏꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯨꯡꯁꯤꯜꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯅꯥꯛꯇ ꯅꯪꯅ ꯆꯨꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯨꯡꯁꯤꯜꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯂꯥꯟꯕ ꯍꯩꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏꯒꯤ ꯃꯇꯧꯗꯨꯗ ꯆꯨꯡꯁꯤꯜꯗꯤ ꯏꯉꯛꯉꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯥꯏꯗ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩ ꯂꯝꯕꯤ ꯂꯥꯟꯕ ꯍꯩꯌꯦ꯫ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯨ ꯁꯠ ꯊꯥꯗꯣꯛꯈ꯭ꯔꯒ ꯍꯥꯏꯔꯛꯏ, ꯁꯣꯔꯤ꯫ ꯅꯤꯡꯁꯤꯡꯂꯛꯈꯤꯕꯅꯤ ꯃꯇꯝ ꯑꯃꯗ ꯑꯒꯨꯅ ꯌꯥꯏꯒꯤ ꯐꯨꯔꯤꯠ ꯃꯆꯤ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯗꯨ꯫ ꯃꯇꯧꯗꯨꯗ ꯌꯥꯏꯅ ꯅꯨꯡꯁꯤꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤꯁꯨ ꯂꯥꯟꯃꯤꯟꯅꯒꯅꯤ ꯈꯟꯈꯤꯕꯅꯤ꯫ ꯆꯨꯡꯁꯤꯜꯗꯤ ꯌꯥꯏꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯗ ꯇꯣꯏꯅ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯍꯥꯟꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯌꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯨꯡꯁꯤꯜꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯤꯗꯥꯛꯇꯨ ꯂꯩꯔꯛꯂꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯃꯥꯅ ꯂꯩꯔꯤꯕ ꯋꯥꯔꯗꯇꯨꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯆꯨꯡꯁꯤꯜꯅ ꯋꯤꯜꯆꯤꯌꯔ ꯑꯃꯗ ꯏꯔꯩꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯒ ꯒꯥꯔꯤꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯔꯒ ꯉꯥꯊꯍꯜꯂꯤ꯫ ꯄꯨꯟꯁꯤꯕꯅ, ꯆꯨꯡꯁꯤꯜ, ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯄ ꯌꯥꯒꯗꯧꯕ ꯅꯠꯇ꯭ꯔꯣ? ꯌꯥꯅꯤꯌꯦ ꯁꯔ꯫ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯥꯏꯗ ꯍꯪꯉꯨ, ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯟꯆ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯥꯏꯗꯔ ꯀꯩꯅꯣ ꯊꯤꯜꯍꯜꯂꯣ꯫ ꯅꯪ ꯀꯩꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡ, ꯍꯪꯉꯨꯔꯅꯨ ꯌꯥꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯕꯅꯤ꯫ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ, ꯄꯥꯕꯨꯡꯁꯨ ꯐꯠ ꯂꯥꯛꯅꯕ ꯇꯧꯒꯦ꯫ ꯍꯣꯏ꯫ ꯄꯨꯟꯁꯤꯕꯅ ꯑꯅꯤꯗꯨ ꯂꯣꯏꯅꯩ ꯈꯪꯕꯒꯤ ꯇꯔꯥꯏ ꯇꯔꯥꯏ ꯑꯗꯨꯝ ꯊꯥꯗꯣꯔꯛꯄꯅꯤ꯫ ꯆꯨꯡꯁꯤꯜꯁꯨ ꯏꯔꯩꯒ ꯌꯥꯏꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯌꯨꯝ ꯌꯧꯕꯒ ꯌꯥꯏꯅ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯂꯒ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯨꯡꯁꯤꯜꯗ ꯍꯥꯏ, ꯔꯨꯝ ꯐꯥꯎꯕ ꯆꯪꯃꯤꯟꯅꯔꯛꯄ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ꯫ ꯑꯗꯨꯗꯤ ꯆꯪꯉꯝꯃꯣ, ꯑꯩꯁꯨ ꯄꯣꯠ ꯆꯩꯁꯤꯡꯁꯨ ꯄꯨꯁꯤꯜꯂꯛꯀꯦ꯫ ꯆꯨꯡꯁꯤꯜꯅ ꯇꯧꯔꯒ ꯏꯔꯩꯒꯤ ꯔꯨꯝ ꯐꯥꯎꯕ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯌꯥꯏꯅ ꯐꯃꯨꯡꯗꯨ ꯕꯦꯗꯁꯤꯠ ꯄꯤꯂꯣ ꯀꯚꯔꯗꯨ ꯁꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯕꯨ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯆꯨꯡꯁꯤꯜꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯗꯣꯛꯇꯔꯒꯤ ꯆꯦ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯔꯩꯅ ꯇꯞꯅ ꯍꯪꯉꯛꯏ, ꯆꯨꯡꯁꯤꯜ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯒꯤ ꯃꯤꯡꯗꯨꯕꯣ? ꯍꯣꯏ ꯃꯥꯅꯤ ꯏꯃꯥ꯫ ꯅꯪꯅ ꯄꯪꯋꯥ ꯋꯥꯕꯤꯔꯦ, ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯁꯤꯗꯁꯨ꯫ ꯆꯨꯡꯁꯤꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯛꯏ, ꯏꯃꯥ ꯐꯔꯒ ꯑꯩ ꯑꯃꯨꯛ ꯄꯣꯊꯥꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦꯅꯦ ꯏꯃꯥꯅ ꯅꯪꯁꯦ꯫ ꯏꯃꯥ, ꯑꯩꯗꯣ ꯑꯅꯥꯒꯁꯨ ꯇꯤꯟꯅꯕꯅꯤ꯫ ꯃꯥꯅꯤ ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯅꯣꯡꯃ ꯐꯣꯇꯣ ꯎꯠꯈ꯭ꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯍꯤꯗꯥꯛ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯛꯑꯅꯤ, ꯀꯩꯅꯣꯝꯃ ꯆꯥꯁꯤꯔꯥ? ꯑꯩ ꯏꯁꯥꯁꯤ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯗ꯫ ꯈꯔꯗꯤ ꯆꯥꯗꯕ ꯌꯥꯔꯣꯏꯌꯦ, ꯆꯝꯐꯨꯠꯀꯨꯝꯕ ꯑꯣꯏꯅ ꯆꯥꯁꯤ꯫ ꯍꯣꯏ꯫ ꯆꯨꯡꯁꯤꯜꯗꯨ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯌꯥꯏꯗ ꯌꯦꯡꯉꯛꯏ꯫ ꯌꯥꯏꯅ, ꯀꯩ ꯆꯝꯐꯨꯠ ꯄꯤꯖꯗꯣꯏꯅꯣ? ꯊꯕꯤ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ, ꯀꯦꯔꯠꯀꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯆꯥꯕ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯂꯩꯕ꯭ꯔꯥꯅ꯫ ꯏꯔꯩꯒꯤ ꯃꯅꯥꯛꯇ ꯉꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯃꯈꯣꯡꯗꯨꯁꯨ ꯏꯪꯉꯝꯃꯤ꯫ ꯌꯥꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏ꯫ ꯂꯥꯛꯃꯟꯗꯕꯗꯨꯗ ꯐꯩꯖꯨꯞꯇꯨ ꯁꯦꯝꯖꯤꯟꯕꯤꯔꯝꯃꯒ ꯌꯥꯏꯅ ꯉꯁꯥꯏ ꯆꯪꯈꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯆꯥꯛꯈꯨꯝ ꯆꯪꯉꯛꯄꯗ ꯌꯥꯏꯗꯨ ꯊꯕꯤꯗꯨꯒ ꯀꯦꯔꯠꯇꯨꯒ ꯄꯤꯂꯔꯅ ꯃꯀꯨ ꯈꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯨꯡꯁꯤꯜ ꯆꯪꯉꯛꯄ ꯎꯕꯗ ꯌꯥꯏꯅ, ꯀꯩꯗꯧꯔꯒꯦ? ꯏꯁꯤꯡ ꯑꯝꯇ ꯁꯥꯍꯟꯒꯦꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯣ? ꯋꯥꯒ ꯐꯖꯅ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯦ? ꯁꯥꯎꯗꯦ꯫ ꯉꯁꯥꯏꯒꯤꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯏꯁꯤꯡꯗꯣ ꯑꯝꯇ ꯁꯥꯍꯜꯂꯣ, ꯈꯣꯡꯗꯣ ꯌꯥꯝ ꯏꯪꯍꯧꯏ꯫ ꯌꯥꯏꯗꯨ ꯄꯥꯏꯔꯝꯕ ꯄꯤꯂꯔꯗꯨ ꯊꯝꯈ꯭ꯔꯒ ꯆꯨꯡꯁꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯔꯛꯏ, ꯆꯨꯡꯁꯤꯜ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪ ꯌꯥꯝ ꯉꯥꯡꯉꯤꯕꯣ, ꯁꯥꯎꯗꯦ ꯍꯥꯏꯔꯒ꯫ ꯁꯦꯡꯉꯦꯀꯣ?
ꯁꯦꯡꯗ꯭ꯔꯦꯅ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯑꯗꯩꯗꯤ ꯁꯥꯎꯅꯤꯡꯉ ꯁꯥꯎꯔꯣꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯕ? ꯑꯗꯨꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯁꯥꯎꯔꯛꯇꯣꯏꯕ? ꯑꯩꯅꯒ ꯁꯣꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯄꯨꯡ ꯀꯌꯥ ꯆꯪꯗꯣꯏꯅꯣ ꯆꯝꯐꯨꯠꯇ ꯐꯨꯠꯄꯗ? ꯁꯦꯝꯗ ꯇꯧꯔꯝꯃꯣ, ꯑꯩ ꯏꯁꯤꯡ ꯁꯥꯍꯜꯂꯒꯦ꯫ ꯍꯣꯏ꯫ ꯆꯝꯐꯨꯠꯇꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯂꯒ ꯏꯔꯩꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯏꯃꯥ, ꯁꯦ ꯉꯥꯏꯍꯥꯛ ꯐꯝꯁꯤ, ꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯆꯨꯡꯁꯦꯜ, ꯌꯥꯏꯔꯤ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯆꯠꯈꯤ ꯏꯃꯥ꯫ ꯀꯌꯥꯝ ꯀꯨꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯏꯃꯥ, ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯩꯅꯤꯡꯗꯦ꯫ ꯑꯩ ꯂꯩꯗꯣꯏꯅꯦ ꯏꯃꯥ, ꯌꯥꯏ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ꯫ ꯏꯆꯥꯒ ꯋꯥꯔꯤ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯒꯗꯧꯕ ꯃꯇꯝꯁꯤꯗ ꯏꯃꯥꯁꯤꯅ ꯍꯦꯛ ꯅꯥꯁꯤꯜꯂꯦꯗꯣ꯫ ꯀꯨꯏꯅ ꯅꯥꯕ ꯌꯥꯄꯣꯠꯇꯦ ꯏꯃꯥ, ꯐꯔꯗꯧꯅꯤ꯫ ꯏꯔꯩꯗꯨ ꯆꯨꯡꯁꯦꯜꯗ ꯋꯥꯔꯤ ꯑꯃ ꯑꯅꯤ ꯁꯥꯔꯝꯂꯒ ꯆꯥꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯆꯨꯡꯁꯦꯜꯗꯨ ꯌꯥꯏꯉꯥꯏꯕ ꯑꯣꯏꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯁꯨꯝ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯐꯅ ꯀꯨꯏꯅ ꯌꯥꯏꯉꯥꯏꯗꯨꯅ ꯂꯩ꯫ ꯀꯨꯏꯔꯣꯏꯗꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯣꯏ ꯃꯥ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯌꯧꯔꯛꯄꯅꯤꯅ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯔꯒ ꯈꯪꯍꯟꯈꯤ꯫ ꯃꯊꯟꯇ ꯂꯩꯕꯁꯨ ꯍꯩꯅꯕ ꯑꯣꯏꯗ꯭ꯔꯦ꯫ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯌꯥꯏꯅ ꯍꯜꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯦꯁꯦꯖ ꯊꯥꯏ, ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯆꯨꯡꯁꯦꯜꯗꯨ ꯁꯥꯎꯅꯤꯡꯉꯝꯕꯗꯒꯤ ꯄꯥꯈꯠꯄꯔꯣꯝꯗ ꯑꯣꯟꯊꯔꯛꯏ꯫ ꯃꯦꯁꯦꯖꯇꯨ ꯁꯤꯟ ꯇꯧꯏ ꯇꯧꯗꯦ ꯌꯦꯡꯉꯨꯗ꯭ꯔꯦ꯫ ꯌꯥꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ, ꯑꯅꯤꯔꯛ ꯇꯧꯕꯗ ꯄꯥꯏꯔꯛꯏ꯫ ꯌꯥꯏ꯫ ꯍꯥꯎ꯫ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯦ? ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤꯌꯦ꯫ ꯑꯩ ꯁꯣꯝꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯩꯅꯤ, ꯂꯥꯛꯑꯒꯦ ꯇꯧꯔꯤꯌꯦ꯫ ꯑꯗꯣ ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯑꯩꯉꯣꯟꯗꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯗꯣ ꯅꯪ ꯂꯥꯛꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯊꯦꯡꯉꯅꯤꯌꯦ꯫ ꯊꯦꯡꯗ ꯊꯦꯡꯉꯒ ꯑꯩꯈꯣꯏꯗ ꯏꯃꯥꯒꯤ ꯂꯩꯃꯤꯟꯅꯧ꯫ ꯑꯁ, ꯅꯪ ꯂꯥꯛꯑꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯋꯥꯊꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯐꯥꯒꯤ ꯇꯧꯕꯅꯤ, ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯊꯤꯟꯕꯤꯗꯣꯏꯅꯤ꯫ ꯑꯍꯣꯏ, ꯀꯨꯏꯔꯛꯑꯅꯨꯀꯣ꯫ ꯐꯅꯤ ꯐꯅꯤ꯫ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯌꯥꯏꯒꯤ ꯁꯛꯐꯝꯗꯨ ꯑꯣꯜꯂꯛꯏ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯥꯀꯜꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯏ꯫ ꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪꯅꯤ꯫ ꯈꯨꯝꯃꯛꯀꯗꯧꯔꯤꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤ꯫ ꯑꯩ ꯅꯉꯣꯟꯗ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ꯫ ꯅꯪꯅ ꯑꯅꯝ ꯀꯟꯕ ꯍꯦꯜꯂꯤꯈꯩ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯠꯊꯣꯔꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯕꯅꯤꯅ ꯅꯪꯅ ꯍꯥꯟꯅ ꯎꯈꯤꯕ ꯌꯥꯏꯒꯤ ꯁꯛꯐꯝꯗꯨꯗꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯈꯜꯂꯨꯅꯨ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯁꯥ ꯄꯨꯝꯕ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯤꯟꯗꯨ ꯇꯝꯅ ꯁꯣꯜꯂꯛꯏ ꯌꯥꯏ ꯇꯥꯅꯅꯕ꯫ ꯁꯈꯦꯅꯅꯤ꯫ ꯃꯤꯡꯗꯨ ꯇꯥꯕꯗ ꯌꯥꯍꯦꯟ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯗꯨ ꯃꯁꯥ ꯈꯪꯍꯧꯗ ꯃꯈꯨꯠꯇꯒꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯦꯞꯄꯝꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯃꯅꯤꯡꯗ ꯈꯪꯍꯟꯍꯜꯂꯤ꯫ ꯊꯥꯖꯗꯦ, ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯀꯩꯒꯤ, ꯀꯩꯗꯧꯕꯒꯤ, ꯀꯔꯤ ꯃꯔꯝꯒꯤ? ꯀꯨꯏꯅ ꯂꯩꯊꯗ꯭ꯔꯦ꯫ ꯒꯥꯔꯤꯒꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯈꯤꯗ꯭ꯔꯕ ꯅꯨꯄꯥꯗꯨ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯔꯣꯏꯕ ꯁ꯭ꯄꯤꯗꯇ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯈꯦꯟ ꯍꯣꯏꯗ ꯍꯥꯟꯅ ꯆꯠꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯆꯨꯡꯁꯦꯜ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯌꯨꯝ ꯌꯧꯕꯒ ꯒꯦꯠꯇ ꯒꯥꯔꯤ ꯈꯥꯝꯃꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯆꯨꯡꯁꯦꯜꯕꯨ ꯍꯥꯟꯅ ꯀꯧꯏ꯫ ꯆꯨꯡꯁꯦꯜ꯫ ꯃꯄꯥꯕꯨꯡꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯒ ꯆꯨꯡꯁꯦꯜꯒꯗꯨ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ, ꯌꯥꯏ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯊꯤꯟꯕꯤꯗꯧꯕꯁꯨ ꯅꯃꯥꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯅꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯆꯨꯡꯁꯦꯜ, ꯆꯠꯂꯁꯤꯔꯣ? ꯍꯣꯏ ꯁꯥꯔ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯋꯤꯛ ꯑꯃꯒꯤ ꯑꯩꯅ ꯍꯥꯏꯔꯝꯃꯕꯅꯤ ꯁꯤꯁꯇꯔꯗ꯫ ꯍꯣꯏ ꯁꯥꯔ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯌꯥꯏꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯌꯨꯝꯗꯨꯗꯒꯤ꯫ ꯒꯦꯠ ꯃꯅꯥꯛꯇ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯨꯡꯁꯦꯜꯅ ꯇꯣꯡꯒꯗꯕ ꯁꯥꯏꯠꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ, ꯍꯧꯖꯤꯛꯇꯗ ꯌꯥꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯕꯗ ꯎꯔꯦ꯫ ꯌꯥꯏꯒꯤ ꯃꯈꯨꯠꯇ ꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯀꯩꯁꯨ ꯈꯟꯗꯕꯤ ꯌꯥꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦ, ꯇꯣꯡꯈꯠꯂꯣ, ꯊꯦꯡꯉꯦ ꯅꯪ꯫ ꯁꯣꯛꯏꯁꯦ ꯅꯪ ꯀꯩꯃꯨꯗ꯭ꯔꯣ? ꯃꯇꯣꯝꯇ ꯑꯗꯨꯝ ꯐꯖꯈꯤꯗꯧꯕ ꯄꯣꯠꯅꯤ꯫ ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯒꯇꯨꯗꯒꯤ ꯍꯦꯟꯀꯔꯆꯤꯞ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯇꯞꯅ ꯌꯦꯞꯁꯤꯟꯕꯤꯔꯛꯏ꯫ ꯆꯨꯡꯁꯦꯜꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯑꯃ ꯑꯣꯏꯔꯦ ꯌꯥꯏꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕꯁꯤ꯫
Ipa pakhajaba chungselgi mataudu thawai tana ngahak siyeng thoklure. Ayeng ay laaga fazana yengagi. Haujikidi sumaina sum thamuko. Hoi. Gari thawbadi kasuk tawraidaba natro. Tawroi. Kamaina ba soino khangdemi angang macha dauna. Yaisu driver sita kakhatuna gari do start tawba hokre. Ani do gari manungda hana dauna adum wari sanai. Chungsel. Ayeng lakdoi natro. Laoi. Kaigi lakna haikridudi. Khang hangbay. Hang yadro haise. Yade haikibro. Yai haikibro. As yai. Isai tasiro. Taningde. Aduidi tharani. Ase hairaga makona maduna phone dulamduna bluetooth connect tawraga isai ama thari. Ngaurabi mai thonggi angang khaja jumthangum ngamjana koliba pisum ani luraba lai jadagi helibi angi misna anina lona tumin yang lakpade kari pau khomba challiba. Yaina tharagliba isai do taraga chungsal do nokfe tawi. Isai matasiga. Fazedro. Faze? Haujikangi isai naga henjinba yabodi. Natra. Isai lairi. Koto ingmanina chulakani. Yam yoraga fazani singa sabara kanam tawraga chamtho. Hidak leradi hidak sapchilo. Nang heng yenge haidaina. Ai laktradi nang adum naraga lege hairo. Si paudi ay sukhang mangamnida. Nang ngairamgi. Yaina nong nisida ulakpa mawang mataw ngangnakliba wahayising aduna mapanthok na haraktragasu chungseldu thamoy manungdadi haraure. Nokmi tawba maithongduna yaida ngahak leitani yengjay. Chungsel yawbanina garido kanna thawde. Chungsel sukhangbana kasuk hairakte. Ngahak tumina layuraga yaigi phoneda call ama lai. Sakhen oirami. Mingdu ubaga yai call do receive tawduna sakhena wa ama phawba hairakpa tadana hangai. Nang kaile. Ay kamduna se yagadro. Ay na hangise nang kadai lege haibani. Yaigi asawa manba mawngduda chungseldi kaidaurabano haina khalli. Sakhena somdagi. High Street 30 gi Starbucks lebidu dalaw. Kuire ay lakani chalamba yar. Yai. Hanagom sakhena tapna kaurai. Yari sakhen. Ay soikre lale hairasu ngakpiroi dabirali. Anagi mata. Listen kidri. Waridu speaker thadokhibanina chungseldu tahawi makholdu. Sakhen, tabro na. Phone du sukakte. Sakhena hairakhiba mafam aduda gari dusu speeder roibidu thawrei. Chungseldi baba khatle. Makotuna seat aduda kanna paisili. Kuide mafam du yawba. Ure Starbucks yawdringai mi mayam momsinabadu. Yaiga chungselgadu ipapa khana jansilai. Bag dumadi sakhengi manaktagi khara lamna taduna lay. Yaidu lambida taduna layriba sakhengi manakta jansilaklaga latlat tawna sakhenbu kawi. Sakhen, tabro. Nang tabro. Ay na karisi tabro. Sakhendu nokfe tawraga yaida yenglaga hairei. Yai. Ay soikre. Nupa masene. Imangda thongna phana lepaga lale haizo. Siguma matangda lale haijabasidi ay nang bungapira. Nang sumaina laikhiba yari. Sakhen, ay saude. Se. Nangam dhawgalu. Se. Sakhendu handakti kumakhidre. Yaida nokfe tawrami aduga makhatana yaina hairakba wata aroi khalamale. Mamin anidu uisinakre. Yaina helmet du loktoke hotnarubani. Chungsel manakta chungsilakduna yaigi makhudu phai loktokanu haibagom. Yai, makok silingano. Chungsel, ma sumaina tawkhiba yari. Ay maga sanagadaba wari mayam ama layri. Ase hairaga makhut ani changduna sakhenda CPR tawge hotnari amuksu. Handaksu chungsel na yaigi makhudu paisinduna thamkre. Yai, please. Ambulance lani. Makok se gardama yawdragadi lengba yari. Chungsel di khangkrabani sakhengi layramliba phibam aduda upai layaroi haiba. Lamida cross tawrakpa gari amaga thomjinakhibani. Khudaktuda sakhendu wa ama ani ngangambadu natana masadu phawba lengba ngamkhidabani.
ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯄꯒ ꯁꯀꯦꯟꯕꯨ ꯄꯨꯈ꯭ꯔꯦ꯫ ꯌꯥꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯤꯂꯦꯡꯗ ꯂꯩꯍꯧꯔꯤ꯫ ꯂꯝꯕꯤ ꯅꯥꯀꯜꯗ ꯈꯥꯝꯃꯤꯕ ꯒꯥꯔꯤꯗꯨ ꯃꯅꯨꯡꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ꯫ ꯒꯥꯔꯤ ꯊꯧꯕꯁꯨ ꯅꯠꯇꯦ, ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯜꯗꯤ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯌꯥꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯅꯥꯛꯇ ꯀꯅꯥ ꯂꯩ ꯂꯩꯇ ꯊꯤꯗ ꯌꯥꯏꯗꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯜ ꯏꯁꯤꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃꯇ ꯏꯅꯥꯛꯇ ꯀꯨꯏꯅ ꯂꯩꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁꯈꯦꯟꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯗꯕ ꯂꯩꯔꯤ, ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯈꯪꯕ ꯌꯥꯝ ꯋꯥꯔꯦ꯫ ꯏꯐꯝꯗ ꯊꯧꯅꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ, ꯈꯣꯡ ꯈꯨꯠꯁꯨ ꯄꯥꯡꯒꯜ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯁꯛꯇꯨ ꯎꯗ꯭ꯔꯕꯁꯨ ꯌꯥꯏꯗꯨ ꯀꯞꯂꯦ ꯍꯥꯏꯕꯗꯤ ꯈꯪꯂꯤ꯫ ꯆꯤꯡꯁꯦꯜꯗꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯐꯝꯃꯝꯕ ꯁꯤꯠꯇꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠ ꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯀꯩꯁꯨ ꯈꯟꯗꯅ ꯌꯥꯏꯕꯨ ꯆꯤꯡꯁꯦꯜꯒꯤ ꯃꯊꯥꯗ ꯑꯄꯦꯟ ꯄꯦꯟꯅ ꯐꯣꯡꯗꯣꯛꯆꯔꯣ, ꯅꯨꯄꯥ ꯃꯥꯟꯗꯅ ꯀꯞꯄꯤ ꯍꯥꯏꯅ ꯃꯤꯅ ꯎꯔꯕꯁꯨ ꯅꯣꯛꯅꯈꯤꯗꯅꯕ ꯏꯊꯥꯅꯨꯡꯗ ꯄꯦꯟꯅ ꯀꯞꯂꯣ, ꯑꯩ ꯈꯛꯇꯅ ꯅꯪꯒꯤ ꯑꯁꯣꯟꯕ ꯃꯇꯝ ꯈꯪꯖꯒꯦ ꯃꯇꯥꯒꯨꯝ ꯌꯥꯏꯕꯨ ꯀꯣꯟꯕꯤꯔꯤ꯫ ꯃꯈꯨꯠꯇꯨꯅ ꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯇꯞꯅ ꯇꯞꯅ ꯁꯨꯅꯟꯊꯕꯤ꯫ ꯑꯗꯨꯒ ꯌꯥꯏꯈꯛ ꯅꯠꯇꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯆꯤꯟꯅ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯅꯨꯄꯥ ꯃꯉꯣꯟꯗ ꯈꯪꯂꯣ ꯃꯇꯥꯒꯨꯝ ꯄꯥꯎꯗꯝꯂꯛꯂꯤ꯫ ꯀꯩꯁꯨ ꯇꯧꯔꯤ, ꯅꯅꯥꯛꯇ ꯑꯩ ꯂꯩ, ꯄꯨꯟꯁꯤꯁꯤꯃꯒꯤꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯊꯧꯅꯥ ꯄꯤꯒꯅꯤ꯫ ꯑꯃꯗꯨꯁꯨ ꯋꯥ ꯍꯥꯏꯔꯛꯇꯦ, ꯑꯃꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯄꯨꯡ ꯐꯅ ꯊꯦꯡꯂꯦ ꯌꯥꯏꯅ ꯆꯤꯡꯁꯦꯜꯕꯨ ꯊꯤꯜꯂꯛꯑꯝꯕꯗꯨ꯫ ꯐꯅ ꯉꯟꯅ ꯍꯟꯅꯤꯡꯂꯕꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯒꯨꯗ ꯐꯣꯟ ꯇꯧꯔꯒꯗꯤ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯊꯦꯡꯃꯟꯕꯗꯨꯗ ꯑꯒꯨꯗꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯁꯦꯜ, ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯌꯥꯏꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕ ꯍꯦꯟꯖꯤꯟꯕꯒꯤꯔꯣ? ꯐꯃꯨꯡꯗꯨꯗ ꯐꯝꯊꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯒꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯝꯃꯤ꯫ ꯃꯥꯅ ꯋꯥꯔꯤ ꯇꯝꯕ ꯂꯣꯏꯔꯛꯄꯗ ꯑꯒꯨꯅ, ꯅꯨꯡꯉꯥꯏꯇꯤꯌꯦ, ꯀꯌꯥꯝ ꯊꯤꯅ ꯁꯣꯏꯅꯣ? ꯑꯩ ꯊꯥꯖꯗꯦ ꯑꯒꯨ꯫ ꯑꯁ, ꯌꯥꯏꯁꯦ ꯋꯥꯃꯟꯈ꯭ꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯇꯦꯂꯦꯝꯅꯁꯨ ꯋꯥꯔꯤ ꯈꯔ ꯇꯧꯔꯛꯏ ꯑꯩꯅ ꯍꯪꯉꯨꯕꯗ꯫ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯅꯥꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯁꯈꯦꯟꯁꯨ ꯑꯃꯨꯛ, ꯑꯁ, ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯎꯠꯊꯣꯛꯇꯕꯒꯤ ꯋꯥꯅꯤꯀꯣ, ꯌꯥꯝ ꯊꯤꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯗꯣ ꯑꯩ ꯇꯨꯝꯃꯒꯦ, ꯍꯌꯦꯡ ꯁꯥꯟꯅꯔꯁꯦ꯫ ꯀꯩꯅꯣ, ꯗꯤꯅꯔꯗꯤ? ꯆꯥꯔꯔꯣꯏ, ꯂꯥꯝꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯍꯧꯗꯣꯛꯑꯒ ꯑꯣꯏꯅ ꯆꯥꯔꯣ꯫ ꯍꯣꯏ꯫ ꯆꯤꯡꯁꯦꯜ ꯊꯤꯟꯕꯤꯔꯝꯃꯒ ꯌꯥꯏꯗꯨ ꯃꯌꯨꯝꯗ ꯃꯃꯥ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯂꯩꯍꯧꯕꯗꯨꯗ ꯃꯃꯥꯕꯨ ꯊꯅꯝꯂꯒ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯔꯝꯂꯒ ꯁꯈꯦꯟꯅ ꯄꯨꯈꯠꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯏ꯫ ꯂꯩꯔꯝꯕ ꯅꯔꯁ ꯑꯃꯗ ꯍꯪꯂꯒ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁ꯭ꯇꯦꯌꯔꯗꯨ ꯀꯥꯈꯠꯂꯛꯄꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯌꯥꯏꯗꯨ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯂꯒ ꯇꯥꯏ꯫ ICU ꯑꯦꯟꯇ꯭ꯔꯥꯟꯁ ꯃꯅꯥꯛꯇꯨꯗ ꯂꯦꯞꯄꯒ ꯁꯈꯦꯟꯒꯤ ꯃꯃꯥꯗꯨ ꯀꯞꯇꯨꯅ ꯗꯣꯛꯇꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯗꯨꯅ ꯁꯔꯖꯔꯤꯁꯤꯃꯗꯤ ꯃꯥꯏ ꯄꯥꯛꯂꯤ, ꯑꯗꯨꯕꯨ ꯑꯩ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟꯁꯤꯃꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ICUꯗ ꯊꯝꯈꯤꯕ ꯇꯥꯔꯤ꯫ ꯑꯅꯤꯇꯥꯗꯤ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯔꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯑꯃꯈꯛ ꯌꯥꯎꯖꯕ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯈꯤꯗꯕ ꯃꯆꯥꯗꯨ ꯃꯃꯥ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯜꯂꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯕꯨꯡꯆꯥ, ꯏꯃꯥꯕꯨ ꯀꯃꯥꯏꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯁꯈꯦꯟꯒꯤ ꯃꯆꯦꯁꯨ ꯀꯞꯂꯤ꯫ ꯌꯥꯏꯗꯨ ꯇꯨꯃꯤꯟꯅ ꯍꯟꯈ꯭ꯔꯁꯤꯔꯥ ꯈꯟꯕꯅꯤ꯫ ꯃꯃꯥꯒ ꯃꯆꯦꯒꯅ ꯇꯔꯛ ꯇꯔꯛ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯑꯅꯤꯇꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯤꯔꯤ꯫ ꯏꯃꯥ꯫ ꯑꯅꯤꯇꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯏꯕꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯏ, ꯏꯆꯥ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯕꯨꯡꯆꯥꯁꯦ ꯁꯣꯏꯗꯅ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯃꯥ ꯇꯨꯝꯃꯤꯕꯅꯤ꯫ ꯅꯪꯒ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯁꯦ, ꯅꯪ ꯑꯝꯇ ꯍꯧꯗꯣꯛꯑꯣ꯫ ꯅꯪ ꯕꯕꯥꯗ ꯋꯥꯔꯨꯔꯁꯨ ꯅꯪ ꯕꯨꯡꯆꯥꯗꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯌꯥꯏ, ꯅꯪ ꯁꯈꯦꯟꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯦ ꯍꯥꯏꯌꯨ꯫ ꯅꯪꯅ ꯁꯥꯎꯔꯝꯃꯅꯤ ꯈꯟꯕꯒꯤ ꯃꯥ ꯇꯨꯝꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯌꯦ꯫ ꯁꯦ, ꯅꯪꯅ ꯑꯝꯇ ꯍꯧꯗꯣꯛꯑꯣ ꯕꯨꯡꯆꯥꯁꯦ꯫ ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯅ ꯇꯥꯗꯦ ꯏꯐꯝꯗ꯫ ꯋꯥꯍꯩ ꯑꯣꯏꯅ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗ꯭ꯔꯕꯁꯨ ꯌꯥꯏꯒꯤ ꯊꯃꯣꯏꯗ ꯁꯈꯦꯟꯒꯤ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯀꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯂꯥꯜꯂꯦ, ꯁꯣꯏꯔꯦ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯒ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯗ ꯋꯥꯀꯠꯂꯨꯅꯤ?
nupa mande. Kay gahanagum, thongna fana wangang bangamde. Yai, isem saglo. Hauti sakta do. Napa na marol lemi ba, nung na marol ama. Yai, hara horam te layu ba. Sakto som kaino mansile. Isay wain sakese. Angang ama ni wairaga bena makahang tuaga. Ha. Ay gitare soiragi. Nang noin saw. Hakchangduna khangsinadaba saraga tumina leikhrabassu. Sakhengi khonjaldodi yaigi nakongda nilaga lehore kumnamaktu